ꯉꯁꯤ ꯌꯥꯍꯦꯟꯕ ꯄ꯭ꯔꯗꯛꯁꯟꯅ ꯄꯨꯊꯣꯛꯆꯗꯨꯅ ꯆꯠꯊꯖꯔꯛꯂꯤꯕ ꯔꯥꯃꯥꯌꯟ ꯋꯥꯔꯤꯒꯤ ꯃꯅꯨꯡꯗ ꯇꯥꯕꯗ ꯚꯥꯞ ꯇꯥꯍꯧꯗꯕ ꯅꯠꯇ꯭ꯔꯒ ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯒꯤꯗꯃꯛ ꯊꯝꯖꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝꯗ ꯂꯧꯈꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯗꯤꯚꯣꯇꯤ ꯂꯤꯁꯅꯔ ꯒꯣꯄꯤꯅꯥꯊ ꯃꯔꯨꯞ ꯒꯣꯄꯤꯅꯥꯊꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯕꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯒꯣꯄꯤꯅꯥꯊꯅ ꯄꯨꯈꯠꯆꯔꯛꯂꯤꯕ ꯋꯥꯍꯪ ꯑꯁꯤ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯍꯅꯨꯃꯥꯟꯒ ꯔꯥꯝꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯂꯩꯔꯝꯕꯒꯤ ꯃꯇꯥꯡꯗꯣ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯑꯅꯤꯁꯨꯕꯗ ꯂꯛꯁꯃꯟꯅ ꯒꯥꯟꯙꯤꯕ ꯀꯝꯗꯧꯅ ꯐꯪꯈꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ ꯋꯥꯔꯤꯁꯤ ꯄꯔꯤꯡ ꯑꯃꯗ ꯁꯨꯝ ꯂꯤꯈꯤꯕ ꯑꯣꯏꯅ ꯇꯧꯈꯤꯗꯅ ꯅꯥꯛ ꯌꯦꯠꯀꯤ ꯄꯔꯤꯡꯁꯤ ꯍꯥꯏꯗꯣꯛꯅ ꯆꯠꯊꯈꯤꯗꯕꯅ ꯍꯣꯏ ꯆꯤꯡꯅꯕ ꯚꯥꯞ ꯇꯥꯗꯕ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯕ ꯊꯦꯡꯅꯒꯅꯤ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯃꯇꯥꯡ ꯆꯤꯡꯅꯕ ꯃꯇꯥꯡ ꯚꯥꯞ ꯇꯥꯗꯕ ꯃꯇꯥꯡ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯋꯥꯍꯪꯁꯦ ꯑꯅꯤꯅꯤ ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯍꯅꯨꯃꯥꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯔꯥꯝꯒ ꯂꯣꯏꯅꯈꯤꯕꯒꯤ ꯋꯥꯔꯤ ꯂꯣꯏꯅꯅ ꯂꯛꯃꯣꯅ ꯒꯥꯟꯙꯤꯕ ꯂꯤꯔꯨꯡ ꯀꯔꯝꯕ ꯀꯥꯟꯗ ꯀꯝꯗꯧꯅ ꯐꯪꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯅꯤꯁꯤ ꯑꯍꯥꯟꯕꯒꯤ ꯋꯥꯍꯪꯗ ꯍꯅꯨꯃꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯑꯍꯥꯟꯕꯗ ꯍꯅꯨꯃꯥꯟ ꯑꯁꯤ ꯁꯔꯒꯒꯤ ꯑꯞꯁꯔꯥ ꯖꯒꯣꯏ ꯁꯥꯕꯤ ꯀꯨꯟꯖꯔ ꯇꯅꯌꯥ ꯍꯥꯏꯅ ꯀꯧꯕꯤ ꯑꯞꯁꯔꯥꯁꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯒꯤ ꯁꯥꯞꯇꯒꯤ ꯌꯣꯡ ꯑꯣꯟꯈꯤ ꯃꯥꯅ ꯌꯣꯡ ꯑꯣꯜꯂꯕ ꯃꯇꯝꯗ ꯑꯟꯖꯅꯥ ꯍꯥꯏꯅ ꯀꯧꯔꯒ ꯃꯥꯂꯣꯏ ꯄꯔꯕꯣꯠꯀꯤ ꯃꯅꯨꯡꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯀꯦꯁꯔꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯑꯟꯖꯅꯥꯒꯤ ꯒꯔꯚꯗ ꯄꯕꯅꯗꯦꯕꯒꯤ ꯊꯧꯖꯥꯟꯗꯒꯤ ꯍꯅꯨꯃꯥꯟꯁꯤ ꯄꯣꯛꯈꯤ ꯍꯥꯏꯔꯤꯕ ꯍꯅꯨꯃꯥꯟꯁꯤ ꯑꯍꯥꯟꯕꯗ ꯃꯥꯅ ꯄꯣꯛꯄ ꯃꯇꯝꯗ ꯁꯨꯔꯖꯒꯤ ꯃꯦꯡꯂꯕ ꯑꯌꯨꯛꯀꯤ ꯃꯉꯥꯜ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯅ ꯅꯨꯃꯤꯠꯇꯨꯕꯨ ꯆꯥꯕ ꯍꯥꯎꯔꯒꯗꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯅꯤꯡꯗꯅ ꯆꯥꯒꯦ ꯐꯥꯒꯦ ꯍꯥꯏꯅ ꯆꯣꯡꯈꯠꯂꯨꯕꯗ ꯏꯟꯗ꯭ꯔꯒꯤ ꯚꯖꯟ ꯊꯥꯕꯗꯒꯤ ꯍꯅꯨꯒꯤꯔꯤ ꯂꯣꯛꯆꯟꯗ ꯇꯥꯗꯅ ꯑꯃꯗꯤ ꯁꯪꯁꯀ꯭ꯔꯤꯠꯇ ꯍꯅꯨ ꯍꯥꯏꯕꯗꯤ ꯅꯈꯥꯡ ꯑꯗꯨꯕꯨ ꯚꯖꯟ ꯊꯥꯕꯗꯒꯤ ꯇꯦꯛꯈꯤꯑꯦꯗꯅ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯍꯅꯨꯃꯥꯟ ꯍꯥꯏꯅ ꯊꯣꯟꯗꯅ ꯂꯥꯏ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯀ꯭ꯔꯤꯄꯥ ꯃꯌꯥꯝ ꯕꯣꯔ ꯃꯌꯥꯝ ꯑꯃ ꯄꯤꯔꯦꯗꯣ ꯁꯨꯝꯃꯣꯏꯗꯅ ꯕꯣꯔ ꯃꯌꯥꯝꯁꯤ ꯐꯪꯂꯕꯗ ꯍꯅꯨꯃꯥꯟꯁꯤꯅ ꯀꯪꯒꯥꯝ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯁꯛꯇꯤ ꯃꯌꯥꯝ ꯂꯥꯏ ꯃꯌꯥꯝꯒꯤ ꯀ꯭ꯔꯤꯄꯥꯗꯨꯅ ꯃꯍꯥꯛꯁꯤ ꯑꯉꯛꯄ ꯐꯪꯕ ꯃꯤꯀꯤ ꯂꯩꯈꯤꯗꯕ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯒꯨꯟ ꯑꯗꯨꯅ ꯕꯣꯟꯒꯤ ꯃꯅꯨꯡꯗ ꯇꯣꯞ ꯇꯧꯗꯨꯅ ꯂꯩꯖꯔꯤꯕ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯒꯤ ꯃꯐꯝꯗ ꯀꯥ ꯍꯦꯟꯕ ꯃꯨꯅꯤꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯥꯡ ꯇꯥꯛꯅꯅꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯕꯣꯟꯒꯤ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡ ꯑꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯒ ꯍꯅꯨꯃꯥꯟꯗ ꯍꯥꯏ ꯅꯪꯁꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯗꯤꯕ꯭ꯌ ꯒ꯭ꯌꯥꯟ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯃꯥꯡꯕ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯍꯅꯨꯃꯥꯟꯁꯤꯗ ꯁꯥꯞ ꯄꯤꯕꯗꯒꯤ ꯍꯅꯨꯃꯥꯟꯁꯤ ꯃꯥꯒꯤ ꯂꯩꯔꯝꯕ ꯇꯦꯖ ꯀꯥꯟꯇꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯁꯤ ꯂꯧꯁꯤꯡꯗꯤ ꯌꯥꯝ ꯂꯩꯕ ꯑꯗꯨꯅ ꯃꯥꯅ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕꯁꯤꯅ ꯃꯥꯂꯣꯏ ꯄꯔꯕꯠꯅꯤ ꯃꯥꯒꯤ ꯂꯧꯁꯤꯡꯗꯨꯅ ꯀꯤꯁꯀꯤꯟꯙ꯭ꯌꯥ ꯍꯥꯏꯅ ꯀꯧꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯕꯂꯤ ꯁꯨꯒ꯭ꯔꯤꯕ ꯑꯅꯤꯒꯤ ꯅꯥꯛ ꯑꯁꯤꯗ ꯂꯥꯛꯇꯅ ꯃꯔꯧꯁꯤꯡꯅ ꯃꯥꯁꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯥꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤꯗ ꯕꯂꯤ ꯁꯨꯒ꯭ꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯔꯛꯄꯗꯒꯤ ꯁꯨꯒ꯭ꯔꯤꯕꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯑꯣꯏꯈꯤꯗꯅ ꯁꯨꯒ꯭ꯔꯤꯕꯒ ꯇꯨꯡ
induna satminnaba leiminabadagi balina tanthokpiraba mahak Hanuman amadi Sugriva nolninsi Risimukha Parbosda leire matamsida Sri Ramachandraga thengnaba ahanbani Ram thengnajabadagi magi mangkhiba dibgyan punamak adu Ramchandragi thaujana punamak hanjilaktana Ramgi soronduda amatta oina sangjabaga loinana seba phangjabadagi Ramna thaujan bidana hepuksaba masani haina phauba nungsi bidana thaujan badagi magi tej birjakanti punamak ado mapung pharkhibani masini Ramga Hanumanga loina kibagi wari haibabu mamangdadi thudokna loina kibagi wapam leite Risimukha yauraba kanduda Ramachandraga loina kibasini aduga topo wapam amana Lakmona Gandiba lirung phangkhibagi matangse ahanbada Lakmondi lirungsi amata phangti haidi mangon hakthengna lirung amata pide ihalan boina Ram Lakmon anisina kangam saurukpa matamda Ganga Nadi snan satpa matamda mapabung dosor ko loinana satminaba Ganga snan khongchattuda halakpagi lambida Bharadwaj tapobon Bharadwaj ashramda Indra Surarena hayeng Ram kallabalan mayam ama hingsabasing mangnanaba avatar oirakpanina Ramgi painanaba haidana Bharadwajgi maphamda Ramda pibiyu haidana matamsada Gandhi bahaidi sapti manaba Ramayan gi matamdana Gandhari haina kaurami Dwapur yorba kanda magi mamingsi Gandhi bahaiba Gandhi ba Gandhari amatani haina lawi adubu mingthondugi wani Ramayan gi matamdana Gandhari adubu jasing liba matamdadi Gandhi ba haina adum line adu lira sutu dum kaidre anidu sab manaba se kudamoina Treta da Sabda Bedi ene kuba tendu Dwapur Europa kanda mana bedi edana Arjuna adu telani du masamta duiba samanaba adugumna Gandhi ba Gandhari hebe samani adubu Treta gi matamdadi Gandhi ba haiba lon se sizinade wajasing na seram sizin harambagi wani lairik leite si Ramda pire Ramna madubu Siddhasramda jaiga ngakpa matamda lirung du pairaga jaiga ngai adugi matangda Ram Lakmon masin manau anisi bongi khongchatta chal abada Sarbhanga Muni gi ashram jorukpada aduda su Indra Suraren laaga Ramdu akalakanba lanji sum thengnarakadobani Gandhi badagi hena gullaiba ko danta haina ko bulirung se tendong guloni na mupi madu phangbadagi Ramchandra na manaw ni pada Gandhi bulirung se sinare inauna Gandhi ba Gandhari si pairo haidan Ram na ko danta paire amung adugi matang Sarbhanga dagi amuk khara satlaba boni khongchata August tapu bon jorupa kanda adudasu amuk Agasta Munina Saranga haina kubalirung se Ramda mukpi adana Ramgi ko danta lirunga Saranga ani se punna Ramna paiba aduga Lakmona magi Gandhari natragana Gandhi basi paiba wafam sini aduna ahanbu oina Lakmona Gandhi ba phangba haiba taragade Bharadwaj ashramda Ramda piramba Ramna ko danta Sarbhanga Muni gi ashramda phangaba matungda Gandhi ba natraga Gandhari haina ko bulirung se Lakmon manawgi mufamda sinabikibani asummoina wari matang simasu thamjage thagatsari matungda su atopa singnaba natraga hena
ꯑꯀꯨꯞꯄ ꯈꯪꯕꯤꯅꯤꯡꯕ ꯃꯇꯥꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯃꯔꯨꯞ ꯒꯣꯄꯤꯅꯥꯊꯀꯤ ꯋꯥꯍꯪꯗ ꯑꯣꯖꯥ ꯔꯅꯗꯦꯕꯅ ꯄꯤꯕꯤꯈꯤꯕ ꯄꯥꯎꯈꯨꯝ ꯃꯇꯨꯡꯗꯁꯨ ꯆꯤꯡꯅꯕ ꯃꯇꯥꯡꯁꯤꯡ ꯌꯥꯎꯔꯒꯗꯤ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯎ ꯑꯣꯖꯥꯗꯒꯤ ꯄꯥꯎꯈꯨꯝ ꯈꯪꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯃꯔꯨꯞ ꯕꯁꯟꯇꯅ ꯄꯨꯈꯠꯄꯤꯔꯛꯈꯤꯕ ꯃꯍꯥꯚꯥꯔꯠ ꯇꯥꯕꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨ ꯈꯪꯖꯤꯟꯖꯔꯦ ꯑꯗꯨꯕꯨ ꯆꯠꯊꯖꯔꯤꯕ ꯔꯥꯃꯥꯌꯟ ꯁꯦꯔꯦꯟ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯔꯕꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯌꯦꯡꯖꯒꯦ ꯑꯃꯗꯤ ꯋꯥꯍꯪ ꯍꯪꯕꯤꯔꯛꯄ ꯃꯇꯝꯗ ꯃꯤꯡ ꯂꯩꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯤꯔꯛꯎ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ